Ngasi ayuk pung mga gamini yang khairom taba aduwaida Kangpokpi district ki New Kaithel Manbi police station na konba ke sinam khulgi milestone number 34 mapada chingi saruk khara national highway number 37 da kintharak padagi pung khara lambi chathok chasin yarudre landslide aduna maram oiraga New Kaithel Manbi dagi ngasi ayuk jiribam tamna thau amadi atai pot chai chingba chatkadaba ahangba gari sing adu New Kaithel Manbi outpost mapada line up tawduna lehallaga landslide thokliba ke sinamgi jaga adu excavator season naduna sengdoklaba matung gari sing adu ayuki pung nipan tabada jiribam tamna chatpa hokhi hairi CRPF ki convoy ga loinana ngasi ayuk New Kaithel Manbi dagi jiribam tamna chatkiba gari sing adugi manungda IOCL tanker gari yankhai taruk LPG bullet gari tarat amadi truck yankhai nithoi punna gari chama kun mangani masigi mathakta ahangba truck yankhai manga amasu Khongsang railway station dagi cheng amadi cement chinglunaba CRPF ki convoy marak aduda yaukhi hairi nakal amaromda ngasi ayupung taret tagi LPG bullet gari mapan IOCL gi tanker gari nimpu mathoi tongan ba potlam sing puba truck marifu punna gari chama kuntra Imphal gi damak jiribam Thdok-Khre hairi amaromda ngarang ayuk jiribam amadi Khongsang railway station dagi thorakiba IOCL gi tanker gari yankhai taruk LPG bullet gari taramathoi amadi cheng cement amadi tongan ba potlam sing purakpa truck chama humpu punna gari chani kuntaret ngarang numidang Imphal da thunglakre haina pau asina makhatari